Manipuri News channel mayam maru paw kara pizari ahanbada center Leingak semnaba honaraktrabadi lawgi mateng lawduna Leingak semnaba khanaba lei MLA Lorembam Rameswar Central leader singna Leingak semnaba honaraktrabadi lawgi mateng lawduna Leingak semnaba MLA singi khanaba lei haina kairao kendragi MLA Lorembam Rameswar na pungtokre MLA Rameswar mafam asi kairao kendragi manung chanba kairao sabal lekaida pangtokpa thoram amada saruk yaba lakpada pangmisingda hangba wahang amagi pakumda pungtokibani Rameswar makhatana hai tha asigi chesat kunmari da BJP gi MLA KS Ibomsa amadi MLA K Robindro Anina convener oiba committee na BJP gi legislature singi oiba mifam amada pasoi kendra gi MLA Sapam Kunjekeswar Kebagi yumda koki adubu BJP gi senior MLA khara masangamdaba khara amana out of station oikibana mifam adu yaitokibani hojikso MLA sing ase punsanduna Leingak semnanaba mahaki maikaidagi taksanduna lawi MLA singi maikaidagi su puna honaminaba leptri masida center gi maikaidagi anauba Leingak semnaba thorang pakalaktrabadi lawgi mateng lawduna Leingak semnaba hawba khanaba lei haiba wafam MLA asina pangmisingda makhatana phongtokki makhataraba update amada Leingak semba ngamloidaba MLA sing mathangi mikhalda thagatpirakanu M Tombi miyangi mihut oiriba MLA singna Leingak semba ngamloidaba oirabadi makoiba mathangi election da miyana amuk hana mihut oina thagalakanu haina Shiva Sena Manipuri President M Tombi na phongtokre mafam asing asi Bawprada leiba Shiva Sena gi state asida pangtokkiba pangmising unaba amada phongtokibani M Tombi na makhatana hai state asida Leingak semba ngambagi MLA masing leina hojik fawba miyamgi Leingak ama lehenba ngamdaba haibase yamle kainingaini Leingak semnabagi pandamda MLA singna mifam ama pangthoknaba tawbada pangthokhandriba karigino India Leingakna state asibu yengliba miyeng ase yaningde MLA singsu miyamgi mihut ama oina chapchaba thabakta homtoi Leingak semba ngamloidaba oirabadi sikibani hena fai haina samhana phongtokki loinana governor seol amagi manungda sing amasung tamda leiriba illegal armsing pikhalaknaba hairiba asigi nakal animak samanana miyengda sathabiyu karigumba nakal amakaki yengduna sathaba tarabadi madada tholakpa apapata khudingmak governor pugadabani hai Chusanpurda kuki zo lusingba singi mifamna separate administration demand gi warep chetsnkhre Chusanpurgi Rengkaida leba BTI auditorium da kuki zo lusingba singi mifam ama ngarang pangthoktuna kuki zo gi tokaiba administration demand gi firep hena chetsnna lawkhre kuki zo miyamgi political apex body ama oiriba kuki zo council na sinduna ngasi pangtokkiba mifam aduda Indian constitution gi makada separate administration ama leiduna isana lingakcharba matam khaktada kuki zo miyamgi yaifaba oigani haiba firep lawba loinana kuki zo miyamgi peace amadi justice phanganaba akaknaba matamgi manungda comprehensive oiba political road map ama India government da athu matamda thabak oina pakhat kadabani amadi constitution gi article chaniga 38A gi makhada legislature ga loinana union territory ama form tawduna separate administration ama lehananaba central government gi puning chingsanki mifam aduda kuki zo miyamgi santi amadi asumba waroisin ama phangnanaba honabada kuki zo lusingwasingna punna thabak tawminanabasu punna wasak lawminaba loinana aikoigi demand amadi pandam phangnanaba government of India ga constructive oiba dialogue ama chathanaba punna honaminaba haina so warep lawki amadi kuki zo miyamna maitei community singa geographically physically amasung historically tokaina oibana athuba matamda Indian government na kuki miyamgi apamba singasibu khangbiduna separate administration ama pibinabasu mifamna taksanki kuki zo miyamgi damak Indian constitution gi makada peace justice amadi self determination amagi damak stakeholder punamak khusamnana thabak tawminanabasu appeal toki asi pangtokkiba mifam aduda sakhanglaba tribesing amadi district frontier organization singi mihut chama henbana saruk yaki hairi traditional boundary khangdana naga taba mafamsingda ngamkai sambal khaba yaroi ansam traditional boundary khangtoktana naga taba mafamsingda ngamkai sambal khabagi thabak chathariba asi khudakta leppa tarabadi naga singna tumina leiroi haina all naga student association na Manipur ansamna phongtokkiba loinana naga area da FMR amuk hana chanahanaba Manipurda NRC chanahanba amadi Manipurgi irang athu matamda loisinduna mausagi punsida hanjalhananaba wafam taksanduna ansomgi maikaidagi memorandum ama ngasi governor Ajay Kumar Balada pisankre ngasi governor da memorandum asi bisal raba matung Manipur Press Club ta pangtokkiba pawgi mifamda assamgi president PS Angteng Sangmaringna wafam asi pangtokibani man makha tardan hai India Leingakna naga taba mafam singi koibada border fencing toriba asi khudakta leptrabadi naga singna tumina leiroi haikibaga loinana naga taba mafamsingi akoibada border fencing torukiba asi khudakta lepkadabani haina
ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯕ ꯋꯥꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯅꯕ NRC ꯆꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ FMR ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯒꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯒꯕꯔꯅꯔꯗ ꯊꯝꯈꯤꯕ ꯂꯣꯏꯅꯅ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯝꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯆꯂꯥꯏꯔꯛꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯦ꯫ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯈꯟꯅꯅꯕ ꯀꯣꯖ ꯂꯤꯁꯇ ꯍꯥꯞꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯊꯣꯔꯛꯈꯤꯕ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯑꯃꯗ 39ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯥꯎꯕ ꯀꯛꯇꯨꯅ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ 39 ꯄꯤꯔꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯀꯣꯔꯠ ꯑꯁꯤꯅ ꯋꯥꯀꯠꯂꯛꯂꯤꯕ ꯄꯤꯇꯤꯁꯅꯔ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯊꯣꯛꯆꯣꯝ ꯁꯨꯔ ꯆꯍꯤ 53 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤ.ꯑꯦꯁ. ꯀꯨꯂꯕꯤꯗꯨ ꯀꯧꯏ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯤ.ꯑꯦꯁ.ꯇ ꯀꯣꯟꯕ ꯆꯤꯔꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯑꯃ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯂꯛꯈꯤꯕ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯇꯤꯁꯟ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯅꯝꯕꯔ 155 ꯑꯣꯐ 2025 ꯑꯣꯏꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯀꯠ ꯑꯁꯤꯃꯛ ꯍꯌꯦꯡ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯦꯁ. ꯒꯨꯅꯦꯁ꯭ꯋꯔꯤꯒꯤ ꯕꯦꯟꯆꯅ ꯈꯟꯅꯅꯕꯒꯤꯗꯃꯛ ꯕꯦꯟꯆ ꯑꯁꯤꯒꯤ ꯀꯣꯖ ꯂꯤꯁꯠꯀꯤ ꯑꯥꯏꯇꯦꯝ ꯅꯝꯕꯔ 8ꯇ ꯂꯤꯁꯠ ꯇꯧꯈ꯭ꯔꯦ꯫